Lilong bulletin ge yengbiriba audience khuding makta ikai khumna busari lakliba February ge tarik tarai thoi date 12 sida igoi ge lekhidraba XCM Alimuddin ge yumda Alimuddin Foundation program amadi dua ama pangthokkadouriba hairiba numit asida aikoi ge mayam khwai na Sarook 𝗵𝗵𝗶𝗀𝗺 mayam da haijari hairiba numit asida Sarook 𝗵𝗵𝗂𝗍𝗺 dignitaries aikoi ge politicians amadi aikoi ge scholar Mayam Singh Sarook 𝗵𝗵𝗂𝗍𝗺 aduga aikoi praja ipo alim bu 𝗙𝒵𝗵𝗂 mahakna lilong gi damakta tawiramba amadi Manipur gi damakta tawiramba singse ningsing ba thorang oina aikoi punamakta leiriba mayam punamakta ai request tawjaningi mayam Sarook Yaminnasi tentakna aikoi ipo alimna XCM Alimuddin na tawirambada magi achievement singi marak singda ahanbada aikoi gi Manipur University na ngasi leiribase ahanbada JNU Studies Center na hudokibase XCM Alimuddin 𝗠𝗶𝗶𝗺𝗺 mahakna CM oirigi matamda mahakki pirata RIMS akoina ngasi RIMS haina khanaribase RMC na matamda pubirakibani aduga loina na atopa program Manipur gi sakhot thorangda yamna pubiraki aduga loina na akoi gi ngasi gi MPSM Manipur Service Commission haribasi masigi si foundation stone haigadra magi founding pillar si mahakna yugbiramani habase akoi mayamna tang ai phatana khangmin na daba yadaba pot ama haibani pot ama oi habasi masima thamjaningi Sina maram oiraga aikoi ningsing thoram asida aikoi mayam punna Sarook Yaminnasi haijaraga losinjarage. Thank you.